ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯀꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯟꯂꯟ ꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ एडिटरꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ कांगलोन कायना सेमजिनखिबा जर्मन अमदी टाइगर रोड नेशनल ग्रीन ट्रिब्यूनल मखा ताना सेंबा थिंजनख्री कांगलोन कायना लेंगा के अयाबा अमत यावदना नंफुदा तंपाकी अकोइबा चिंगसांग परिंगदा सेमजलखिबा जर्मन अमदी टाइगर रोड नेशनल ग्रीन ट्रिब्यूनल की कोर्टना मखा ताना सेंबा लेपननबा खंगहलख्री मथौ ताबा थबकसिंग लौखतनबा मणिपुर लेंगा की चीफ सेक्रेटरीदा याथंग तौथरख्री हिरम असिगा मरी लेना लमफेलदा लेबा कोकोमी की ऑफिस पांगथोकिबा पाउगी मिफम अमदा कोकोमी की कन्वेनर ख़ुराइज़म अथौबना हाई चही असिगी जून जुलाई की मतमदा जर्मन अमदी टाइगर रोड हाइना ममिंग थोंजिलदुना अखोगी चिंगसांग परेंगसिंगदा कांगलोन कायना लंबी सेमजिलकले अखोगी उमंगी सरुक कया मांगहले लेंगा के अयाब अमत लौदना नंफुदा अरोनबा लंबी सेमजिलकले हाइना मियामना लाउनरखी मधुद लेंगा के मरी लेनबा डिपार्टमेंट लंबी असिगी मतंगदा चप चाबा पाउकुम अमत मियामदा पिरकिदे सेमजिलकलिबा लंबी अदु थिंगबगी महोता अरोनबा कांगलोन कायना सेमजिलकलिबा लंबी असिदा ड्रग पुथोक पुसिन तौबा खुलाई होंदोक हंजिन तौबा मसक खंगदबा मियोय कया पुशिलकपगी थबक लेखरबा मतुंग कोकोमीना मणिपुर मियांगी मिहुत सेंदुना कोलकातादा लेबा नेशनल ग्रीन ट्रिब्यूनल की ईस्ट जोन की कोर्टा चही असिगी ऑगस्ट 10 पिटिशन अमा फाइल तौखिबनी पिटिशनर की माइकैदगी सीनियर एडवोकेट इरोम ललित कुमार अमदी कोलकातादगी एडवोकेट दीपांकर ठाकुरना महुत सिंखी पिटिशन अदुदा इंडिया लेंगा की मिनिस्ट्री ऑफ एनवायरनमेंट एंड फॉरेस्ट एंड क्लाइमेट चेंज का लोइनना मणिपुर लेंगा का मरी लेनबा डिपार्टमेंट सिंगना रेस्पोंडेंट ओइकी लंबी असी इसाना शेल पुथोक्तुना सेंबा लोइशिलकले ब्लैक टॉपिंग तौबियु हाइना मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज की मिनिस्टर नितिन गडकरी दा अइबा चेरोल पिसिन किबा वर्ल्ड कुकीजो इंटेलेक्चुअल काउंसिल गी मथक्तसु पिटिशन थाकी मरमदी हाइबा लंबी असी कनाना सेंबनो हाइबा खंगलमदबा अदु 𝐶𝐿𝐼C ना मिनिस्ट्री दा इरकिबा वारोल अदुदा मखोइना सेंबने हाइबदु तक्चरबनी कांगलोन कायना लंबी सेमजिनदुना मणिपुर की उमंग कया मांगहन तखलिबा 𝐶𝐿𝐼C सु दाइटा पुफम थोई हाइकी नेशनल ग्रीन ट्रिब्यूनल की कोर्ट ऑफ पिटिशनर थाद्रिंगई मांगोइनना मणिपुर लेंगा की PWD एनवायरनमेंट एंड क्लाइमेट चेंज डिपार्टमेंट अमदी फॉरेस्ट डिपार्टमेंट ता हारिबा लंबी असिगी मतंगदा RTI थाकी मधुगी पाउखुम ओइना लंबी अदु सेमबदा लेंगा नो ऑब्जर्वेशन पीखिबा लेते लंबी सेमबदा अयाबा पीखिबा लेते हाइना पाउखुम पिरखी RTI की पाउखुम लंबी अदुगी इमेजिनरी पोथोक्तुना सब चाबा मफम कदाइदा सेमलखिबनो कदाइ फावबा सेमलिबनो हाइबगी मरिक चुंबा रिपोर्ट लंबी असिदा जर्मन रोड अमदी टाइगर रोड थाबा गेट समजिंदुना कोकीजोगी लीडर ने हाइजबा सिंगना मधुगी ममांगदा लेप्तुना कापकिबा फोटो सिंग हापतुना पिटिशन अदु थाकी पिटिशन असिगा मरी लेनना हियरिंग मरी रक पांगथोखरे अहानबगी ओइना चही असिगी ऑगस्ट 10 दा चथखिबा हियरिंग दा मणिपुर लेंगा की चीफ सेक्रेटरीना चयोल मरी की मनुंगदा प्रिलिमिनरी रिपोर्ट पिरकनबा मतम पीखी मधुगी पाउखुम पिरकपगी महुता लंबी अदु डिस्ट्रिक्ट तरुक की फोरकास्ट फॉरेस्ट डिवीजन फाउदुना चली मखोगी रिपोर्ट टी लाखले अदुबु मरी लेनबा डिपार्टमेंट खरगी रिपोर्ट वाटली मतम खरगा पिबिनबा सेप्टेम्बर मरी दा चथखिबा अनिशुबा हियरिंग दा कोर्ट थमलखी कोर्ट न चयोल अनिगी मतम पीखी अहुमशुबा हियरिंग अक्टोबर 23 तसु पाउखुम पिरकपा ngamdabadagi चयोल मरी की मतम पिबिनबा हाइजरखी मधुगी मतुंगदा मरी शुबा हियरिंग डिसेंबर 23 दसु मरी लेनबा लेंगा की माइकैदगी चप चाबा पाउकुम लाक्तबना मरम ओइरगा मखा ताना मतम पिबिनबा कोर्टा हाइजरपदगी 2023 की फेब्रुवारी 2 दा मथंगी हियरिंग मतम लेखी लोनना नेशनल ग्रीन ट्रिब्यूनल एक्ट 2010 की सेक्शन 10 की मतुंग इन्ना मथंगी हियरिंग यौद्रिबा फाउबा जर्मन अमदी टाइगर रोड कनागुंबा अमता मखा ताना सेमदनबा इंटरिम ऑर्डर ठोकी इंटरिम ऑर्डर अदु मणिपुर लेंगा की चीफ सेक्रेटरी ना मरी लेनबा डिस्ट्रिक्ट तरुक की डिस्ट्रिक्ट एडमिनिस्ट्रेशन अमदी SP दा हारिबा लंबी अदु सेमबगी थबक मखा ताना सुहंदनबा पाउताक पीनबा सु खंगलकी अथौबना मखा ताना हाई किलोमीटर 494 रोम सांगबा लंबी असी अफबा थबकता सिजनदे ड्रग अमदी खुलाई कांगलोन कायना पुथोक पुसिन तौबगी अरोनबा लंबी अमा ओइना सिजनै हाइबसी मियामना लोइना खंगनरबनी नेशनल ग्रीन ट्रिप पिरकपा
कौखिबा रिपोर्ट मरी लेनबा लेंगाकी अथॉरिटीना पाउखुम पिरकपा ngamdaduna matam lauduna leirkhibani mathangi hearing dagi ahenba paukhuम पिरकपा ngamgani thajade mathangi hearing da kokomigi maikai dagi su ahenba supplementary petition naba thorang tawri lambi kangwan kaina semjilakliba asiga mari leinana lenga nga daikta pufom thoi mari leinaba department na concept tawdaba yaroi 𝐶𝐞𝐲𝐼𝐬 na manipuri gi 𝐶𝐞𝐰𝐬 amasung khushengi disaster thohanabagi damakta mara leire haira puthoknaba hotnagani National Green Tribunal na achumba yomfam oiraga Manipur miyam da achumba wayel ama pirakani thajai haina phongdokhibaga loinana National Green Tribunal gi court pu thagatpasu phongdokhi ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯇꯔꯦꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯃꯇꯨꯡꯗ ꯀꯪꯒ꯭ꯔꯦꯁ ꯂꯩꯉꯥꯛꯅ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ ꯃꯦꯘꯆꯟꯗ꯭ꯔ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯇꯔꯦꯠꯇ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯂꯤꯕ ꯇꯔꯥꯒ ꯍꯨꯝꯗꯣꯏꯔꯛ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯃꯇꯨꯡꯒꯤꯗꯤ ꯀꯪꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯁꯣꯏꯗꯅ ꯁꯦꯝꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯃꯁꯤ ꯑꯣꯏꯊꯣꯛꯅꯕ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯪꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯈꯛꯇꯅ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯈ꯭ꯔꯤ वाफम ngasi MPCC na sinduna Imphal gi Congress Bhavan da pangthokpa Indian National Congress ki chamaga nifu suba mapok kumon amasung party asigi sevadal gi chamaga ani suba foundation dega mari leinana phongdokhibani mahakna hai Congress asi India gi ningtam lanthengbu luchinglakhibadagi hauraga leibak asigi constitution semba fawada achowa thodang lawrakli amadi ngasi su leibak asigi khenaba kaya leirabasu aponba sagat kadabani haibagi wakhalonda thabak tawrakli BJP gi lengak makhada democracy constitution amadi ikhoigi hak singnaba thabak kaya chacharliba hainasu maral sireduna mahakna hai BJP lenganga tapna constitution amadi democracy gi wahanthok lehelaktre asigumba singnaba kaya asi maruoina Congress amasung miyamna thengnagadabani lengak asigi makhada Manipur ngasi shu miyoi lising kaya mayumda hanjinba ngamdri lairik haiba thabak fangdaba naha singi wathok Laumi shingi hak lairiba singi amadi nupi shingi hak amasung ikai khumnaba kaya mapungfana fanghanba ngamdre Congress khaktana Manipur da ingtappa amasung chawkhatpa purakpa ngamgani maramasina miyamasu party asebu sogatpiu haiki Manipur pumbada matam chupagi oina nungshi chanana laiminagadabani AK Valla Adungai kumja lising amaga chamapan ga kuntrago humdoida linkhatkiba Mao Students Union gi maudraga nithoirak shuba mapokumonga mari leinana sports meet ki thoramda Governor AK Valla na sharuk yaraduna thoramga mari leinaba monolith amasung maikum hangdokpaga mari leinana Manipur pumbada matam chupagi oina nungshi chanana laiminagadabani amasung amata oiminaduna leibak asibu hena mapangal kangkhat hangadabani haina phongdokhri ngasigi thoram aduda Maugi MLA L Saknaraba miyoi kayana saru yaki empowering the future through sports haiba pandamda pangthokiba thoramda governor na makhatana Senapati district ki inakhulaba tradition ngasi fawba kaithoktuna seasonadriba lau singuba amadi horticulture potential traditional craft sports amadi ecotourism upaladuna governor na hai Manipur lenganga development program infrastructure mapangal kakhadhanba road connectivity fagadhanba public service hanadagi hena fagadhanba amasung sustainable oiba punsi mahingi khudongchaba sing fanganduna Senapati district ta laiba potential sing asi puthokpa ngamnana ba honagani mafam asida laiba Mau region asi mamangai dagi hauna amaga nungshi chanana sagatnaduna himinabada natana khudong thiba matamda tongan ba community singda mateng piduna lakpagi damakta maming chatpa mafam amani haiki National News among pathokchari Chief Secretary Singi Conference ta khana naina khiba adu yamna maruoiba ngaktani haina PM Modi na phongdokri
Leibak asigi tongan ba state amadi union territory singi chief secretary singi oiba national conference ama pangthokpada chairman oiduna prime minister Modi na phongdokkibada manung honna naina khiba wafum singadu yamna maru oiba ngaktani lengak amasung reform gi tongan ba issue sing yauki haina thamlakli numit humni chuna pangthokpa thoramadu thasi kunga taruk tagi hauraga ngashi loishin khibani conference adugi maru oiba pandamdi center amasung state partnership ki mapangal kankhanhanba honabani hariba mapangal asi lebak asigi chawkat khongthangi maru oiba sector sing mathang manaw naina khangdoktuna mamutta na semyoklaba amadi tungkoina chakkedaba wafam kaya khanabagi matangsu yauri conference aduna bixit bharat ki makhada lokhalagliba chawkat khongthangi thabak thoram kaya gi matang disu nainaki New Delhi da pangthokkiba national conference on chief secretaries aduda Prime Minister ki Principal Secretary Singh Oriba P.K. Mishra amadi 𝐶𝐞𝐰𝐬 𝐁𝐫𝐿 Cabinet ki TV Samanatan Niti Ayog ki member Singh loinana state amasung union territory Singhi Chief Secretary Singh su saruk yakibani maru oiba hiram mangada numit humni chupna khana nainabagi adugi yumfam oiki early childhood education skilling higher education sports amasung extra curriculum activities singi area su khanaki BJP ki youth wing gi luchingbana miyam leiba mafam da gari 1000 badagi miyoi ani shiri BJP ki youth wing oriba Bharatiya Janata Yuva Morcha gi luchingba Madhya Pradesh ki Morena district ki Dipendra Badoriana haukiba irai numit ki athengbada miyam tinba mafam da mathong maram khangdana speed yang na gari thauzilaktuna miyoi kaya thongkraba matungda accident thoktuna amangata thoan badagi chawna wathok oiringai mahakna thongkiba miyoi ani laikatnaba ngamdana laikidre hairi Thaudok adu mitna uhoba miyoi singna phongdorkibada BJYM gi luchingba asina horakiba car adu speed yang thoraki amasung lambi da control ngamdabadagi lambi gi nakalda mai tiktuna leijaba miyoi group amada thomlaba matungda accident thokibani Thaudok adu thokpa matamda gari thorokiba BJYM gi luchingba Dipendra Badoria asi miyamna accident thoklaba gari dagi chingthoklubadagi ka hena yu ngauduna leiramba thengnaki mahanga thombadagi laikanaba ngamdana laikhidraba miyoi ani adu amana chahi 13 khakta ngairiba nupa machani aduga atopa amana chahi 35 suraba senior citizen ni hairi Dipendra Badoria asi thodok thokfamdagi police farabasu police custody dagi nanthokuna chenki adubu ngarang ayuk anganbada amuk fabani hairi Manali da untagani haiba forecast ki mangoinana tourist gari leasing kuntrago humdoirom changshilakpadagi khudongchadaba mayoknari India ki tourist sine pamna ningtham thagi lamkoifam ama oiriba Himachal Pradesh ki Manali da anoba chahi hoba numitta amasung chahi asigi aroiba numitta untaraba yai haina weather forecast na laukthokibadagi tourist singna Delhi amasung atopa achoba city sing pollution dagi thaidoknaba amasung anoba chahi na lakpada tourist destination asida camp tawduna leiraga harau tayambaga loinana phongdoknabagi damakta masa masagi gari puduna Manali tamna changsin narakpadagi Manali taba lambida asuki matik mi chingkhalakpana khudongchadaba kaya mayuk nare haina phongdokre thasi kunga mathoidagi kunga tare fawagi manungda tongan ba state sindagi Manali tamna tongan ba lambi kayada tourist gari leasing tarago humdoi henna changsin narki Manali Leh highway da leiba atal channel khakta da hariba matamasi tourist gari leasing kuntrago humdoi hena changshilakhi masina maram oiraga Manali taba lambi khudingmakta traffic jam thokpaga loinana handorokpa yadabadagi lambi da yareknaba yauri hairi chahi loiba amasung anoba chahi lakpaga iroinana achoba city singda thabak tawduna leiba miyamna winter vacation gi khudongchaba lauduna Manali da lamkoiba amasung camp tawba lakpagi changasi hengalakhigani hathazanari Gari sing asi panuna lairabasu numit nini humnigi manungda adumak Manali da asoi angam yaudana yaushilakani haibagi thajabasu lainari adubu marak asida nongching natraga ka hena untabagi oiba khudongchadaba mayok naraklabadi lambida panduna lairiba miyamna awaba taraba yai masiga mari lainana highway singda mari lainaba authority na checks in thorang sing lokhatkre hairi International news mo patok chari
Osman Hadi hatpada chenaba mioi ani Meghalaya border dagi India da chensinkhre haina Dhaka police na phongdokre. Mahiroi luchingba amasung Bangladeshi political activist Osman Hadi hatpada mapumoina chenaba mioi ani Meghalaya border fauduna India da chensinkhre haina Dhaka police na phongdorakre. Mahiroi luchingba hatpada chenariba mioi ani Bangladesh lengakta sinaraklabnaba India lengaka pau faunari amasung Dhaka police na thamlakre. Dhaka Metropolitan Police na phongdor khibada Osman Hadi hatlaba matungda mioi ani ado Meghalaya border fauduna India da chensin khibani Dhaka da laiba DMP Media Center da pangthokhiba paugi mifam amada Dhaka Police ki Additional Commissioner SN Nazrul Islam na makhoi mahiroi singi luchingba hatpada chenariba Faisal Karis Mashud amasung Alamgi 𝐶𝐞𝐲 singi matenga loinana Memen Singha da laiba Halugat border fauduna India da changsin khibani hairi. Dhaka police na fangba pau amagi matungina mahiroi luchingba hatpada chenaba mioi ani asina India lanchin khraba matungda puti koba mioi ama thainaki. Puti ga thainaraba matungda Sami koba taxi driver amana makoi anibu Meghalaya gi Tura city tamna pukhibani hainasu Nazrul Islam na makhata na phongdorakli. Mahiroi luchingba hatpada chenariba mioi ani asi Indian authorities singna fajinjuna thamle habigi pau fangle hainasu Nazrul Islam na phongdorapaga loinana Chenariba mioi ani asi fananaba amasung Bangladesh ta puraknaba honabada tongan-tonganba channel singdagi Indian authorities singa pau faunari hairi. Bangladesh lengangna mahiroi luchingba hatpada mapumoina chenariba mioi ani asibu faduna Bangladesh ta khushinaraknaba Indian authority ga pau faunare haina Dhaka police ki maikaidagi phungdorpaga loinana India lengang asu mapung fana mateng pirakani haibagi thajabasu thamki. Laikhidraba Osman Hadi India gi mayukta lekhiba amasung Hanagi Prime Minister Sheikh Hasina gi lengang ni intubada achoba thodang laukiba Bangladesh ki machin tungkhalakliba political figure amani. Mairoi shingi ihona Awami League ki lengang intukraba matungda Inqilab Mancha haina mingthonba political platform ama haudoktuna mathang chahi gi February 12 da pangthokadoriba parliamentary mikhalda mirep oinanaba thorang toriba luchingba amani. Ningsingba yai mahiroi gi luchingba asi Thasi ki taragani thoida masak khangdaba maikhum upa mioi shingna makokta nongmaina kaplam khibani nongmaina kaplaba matungda mahaki fibam lushilakpadagi Singapore puduna laying chatharaba matungda numit tarukni leiraga sikhibani mahaki mishi asiga mari leinana Dhaka yauna leibag adugi tongan-tonganba mafam singda pak sanna mihat mipungi thabak sing chathaduna tangdu leitadaba fibam mamada lakhibani mihat asibu yaningdaba utuna khoichaunarba miyamna leibag adu Nutigi Fongba Makok Thongba Pauche Sing Oiriba Protom Alo Amasung Delhi Star Pauche gi office sing mai thadoktuna amanga tathoon kibada natana Dhaka dalaiba Chayanat Amasung Udichi Silpi Goschina Chingba Cultural Organization Sing Kayasu Miyam gi ihoduna amanga tathoon ki Bangladesh thokhiba tangduleta daba adu leibak sen batungna sandorkiba aduda Memen Singhada laiba Hindugi mioi amabusu miyamna furaba matungda mai thadotuna hatkibani Osman Hadi hatkraba matungda atopa mahiroi luchingba amasu nongmaina kaptuna hatlamki. Ukraine ing tapagi warida thawoidrabadi pangal sizinagani haina Russia gi President Vladimir Putin na kihan khangankri. Russia amasung Ukraine gi marakta thokliba ungkhatnaba asi ing tapagi khongthangda loishinbada Ukraine thawa sade haina Russia gi President Vladimir Putin na phongdopaga loinana karigomba ing tapagi wari sing asida Kiev na thawai yaubagi mawong ulaktrabadi Russia na akhanaba military operation chatharagani haina chekshin warol thamkhri. Russia gi President Vladimir Putin na phongdorakliba wafam asi US President Donald Trump amasung Ukraine gi President Volodymyr Zelensky na unaduna Mikhal pangkhonaba thorang tawrakliba asigi mangoina nani. Russia na Ukraine gi mathakta kanba mawongda landa chatharingai charak asida US amasung Ukraine gi luchingba anina unagadoriba asida Ukraine gi maikaidagi ing tappagi warida thaushadaba mawong ulaklabadi lanmigi mapangal sizinagani hainasu President Putin na Ukraine da phongdokri. President Putin na thamlakiba warol amabu Russia gi news agency ama oiriba TASS na phongdokladuna Karigomba Kiev ki authorities signal laibak anigi marakta thokliba ungkhatnaba asi ing tappagi lambida loishinba pamdrabadi lanmigi matenga loinana akhanaba operation sing chathaduna lan asi mapum fana loishinaba hotnagani President Putin na Ukraine gi lengakna thokliba ungkhatnaba asi waroshin purakpada pukning changdabagi matau ulakpa asi yamna laibak thibani
ꯀꯤꯐ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯑꯊꯨꯕꯗ ꯏꯪ ꯇꯞꯄꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯄꯥꯝꯗꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ अरोबदा बांग्लादेश की मिखल मांगोइनना जमात एलायंस की लुचिंगबा सिंह रिजाइन तौरपदा चयेतनबा कया लाखली। बांग्लादेश माहिरोइ सिंह लुचिंगबा नेशनल सिटीजन पार्टी की मथंग चही के फेब्रुवारी थादा पांथोकनी हाइना लेपलिबा मिखल अदुगी मांगोइनना जमात इ इस्लामी का एलायंस सेमगनी हाइना तौरपा अदु जमात की लुचिंगबा कुंथ्राना प्लान अदुबु यानिंगदबा फोंदोक्तुना लुचिंगबा कया रिजाइन तौरपदगी चयेतनबा कया लाखली। निंगशिंगबा याबदी स्टूडेंट्स अगेंस्ट डिस्क्रिमिनेशन हाइना खंगनबा लुप अदुगी पॉलिटिकल विंग ओइरिबा एनसीपी ना ममांग चही असिगी जुलाई थादा मतम अदुदा प्राइम मिनिस्टर ओरंबा शेख हसीना मसामंग इंथुदुना तांथोकपदा नतना महाकी अवामी लीग लेंगाक अदुबुसु थुपचिलहनखिबनी। एनसीसीपी की पॉलिटिकल पार्टी अमना ओइना थोंदोक अदुदगी थोरक्तुना चही असिगी फेब्रुवारी थादा इंटरिम लेंगाकी लुचिंगबा मोहम्मद यूनुस ना सखंगबा ओइखी। एनसीपी की जॉइंट मेंबर सेक्रेटरी मुस्फिक उस सालिहिन्ना ngarang पाउमी सिंह फोंदोखिबदा जुलाई अपराइजिंग अमदी पार्टी की वैल्यू सिंह अदु अकाउंटेबिलिटी येंगलगा जमात इस्लामी का पुनसिनदुना यारोदबा मरम लेरे हाइरी। जमात की कंट्रोवर्शियल ओइबा पॉलिटिक्स की पुवारी लोनना पार्टी अदुना बांग्लादेश निंखा तंबदा मतमदा लौखिबा थौदांगसिंग अमदी मतम अदुदा जेनोसाइड अमदी क्राइम कया अमा चथखिबगी थवोंग अदु लेबाक अदुगी डेमोक्रेटिक स्पिरिट न कोर वैल्यू ओरिबा एनसीपी का पुनसिनबदा यादबगी ममी अदु तारकपनी। ममांग जमात की महिरोइ सिंगी विंग ओरिबा सात्रा शिविरना अतोप पार्टी सिंह एनसीपी बुलान उहनबगी प्रोपेगेंडा कया अमा संदोकपा याउखी। फिल्म सिंह असिना एलायंस असी लेबा यारोइदौरी हाइरी। नॉर्थ ईस्ट विंडो टीवी ना संदोकचरिबा नुंथिलगी पाउ पाथोकचबा मतांग असिदा लोइसिनजरी मियेंग ताबिरिबा पुमनमपु अमुकसु हन्ना खुरुमजरी।